macha ani do jaksang de chensilei laimai de kon me am chakhai tun leirami tarubi na khabai pairaga pakhatna leplammi oiramli bo mo ong da wa ngang na de ingang ngak na yin ne adubu pi nu na hanglei kaidore ibema haudo ma asom da chong kiba latla tawduna khumlei khaba pakhatla madu hanthai pi nu so ni na hektai law khoi law thokluraga tarubi kairei khutta pairiba khabai do tapna thamlaga chairiba singdo khunba horei ima loisilake nangina thaudo tawro khara yenga to ko tarubi bu yeng asum na hairamlaga khaba thokre tarubi su ikai do na tung on thoklaga marai chiksinne chopi asom da su ichan na hawalakpada sana thoina ngauba taw torami how kiroi haibagi mo ongni tawribado thawai yamna yauri extension mari du sang na tingli ka do pungchai ni chariba khong thang du na chatpham phau baleite phamung de kum thaba ngamdre mit law thok tu na tawribado sangdok tu na yengli chandi sana thoi suma khut lepta na hairei phamung da tongli bi chanda ho lengkhat piro pokla me nachanaya sat sengdoro lamba kaurabani ne ichan so hoi mai hairam da chatkre chin sengna ngarang thokiba thodok to ningsinglei mittagi pendaba warobagi mapau puba pirang su chentharai adubu madu da lupsindu na leirude sanathoi gi nak ta halai sem saba pumna magloiramle cha en sang asaba manil wang kabado madu obada mabuk lamba khangir henjilei git phamtai sanathoina hawdoi zani thongliba mathil se ubada ichan sanathoi de yengli midyeng duna hainingli bado khangladuna hairei ho dare mana thila amani aduga aina thongba nungsi khraboire nangse new year wish bige tawraga message hanbirakte call pairakti waro khriba nang nungai bide is tawsinari ne matu halakpa ngai bagine aingonda khairiba mawalaude adudi haigano haini haidori aidi adum haidori ho yare charo mina thina cherak pai chara henba midi tap tai sa tho nungai tumlamni aduga nangna malem gi pendaba pum phudok laga kappa aibu hing tumhandaba khomde ichan chabada mai onsin gre adubu ngak leiraga hairei mina ti imanabini kankhatliba namanabina nungsiba khangbidabdo yani da sana thoi pala anu kaidorage simba kaishu leitaba thodok macha amakhatnane asukkuina tinarakpa nungsiba marido hundana ngangumse madu phaba natteba ho wakhal ta bi akhoi diswaida natre nanai aibudi nungsibiram loi ichan chapeng ngang libi sana thoibo munne yengi isam chamsai amakpa amte yaude phattana ngangba sunate aduna nokmi tawi ichan sana thoini ichan bo suki matik luna tawi mana hairi khayai machena manaw nupi luna tawbagumni ahallaman sagat libani chaba thakpa setpa chabadagi hauraga loina makpani tumba phawba senaribani numit sigi nungthildani mikhu ichan amadi sana thoi makhoi hum kanchi park the family sana thoina mikhu da hangli nang nupi do bo maga unabada ichangi nakta chatluge yarakpra yara ida mi ngawba taw pura ise mana sema ini thagat pe wadi natte sana thoi ai lai bok fe maramdi nushi lamida suk mabuk phabi puchel tawbi amabu thengna hanbagine mapuda tumti namit khudingi ni jarini magi ngaksam da kundo pareng pangam jage haidana ho madui wado aina su yai samna hairabada sum phagini kwa aina koinaba nupa oiramlaba ngamdau mande asumai thadokpa sana thoina wakhal munna khanjinbagi moongda hairakpani mitkhusnoi ani da wari sari bada yawdi chandi singju tot balwairabada ichan hairei ho yare khut thangdok trabasune chin thangdok ba phawbadi yaramgani thangdoro ngarang de chaba thakpa leptri ahaw athum chamandana pupok haidore nangna bo thabak tawraba aduma ba tum haida yaridori ni hayeng wai ma oiradi ne adai na ngang mi khana bada loidongni noi be ngang ba sono chubi mirol thong da be dong na aidi ke dong ngang de ba nangmu mirol thong bro
ꯃꯤꯠꯈꯨꯅ ꯍꯥꯏꯗꯣꯔꯛꯄꯅꯤ ꯊꯥꯖꯗꯅ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯗꯕꯅꯤ ꯃꯤꯠꯈꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯌꯦꯟꯁꯥꯡ ꯃꯇꯨꯝꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯊꯣꯡꯒꯦ ꯇꯧꯔꯛꯏ ꯁꯤꯒꯦꯔ ꯅꯪ ꯍꯥ ꯑꯦ ꯑꯁꯦꯡꯕꯒꯤ ꯊꯣꯝꯂꯛꯂꯗꯧꯕꯩ ꯅꯤꯡꯉꯤ ꯃꯤꯠꯈꯨꯗꯣ ꯊꯩꯗꯣꯛꯀꯦ ꯇꯧꯕꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯁꯅꯥꯊꯣꯏꯗꯤ ꯅꯣꯛꯂꯦ ꯏꯆꯟꯁꯨ ꯅꯣꯛꯅ ꯃꯤꯠꯈꯨꯕꯨ ꯆꯤꯡꯈꯠꯂꯤ ꯅꯪꯒꯜꯗ ꯃꯣꯜꯂꯤꯕꯗꯣ ꯇꯩꯊꯣꯛꯄꯤ ꯑꯁꯨꯝꯅ ꯆꯨꯖꯩꯔꯤ ꯃꯤꯠꯈꯨꯕꯨ ꯊꯣꯝꯁꯨ ꯊꯣꯝꯂꯣꯏꯗꯕꯗ ꯊꯔꯣ ꯑꯃꯨꯛ ꯑꯣꯜꯂꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯐꯨꯔꯤꯗꯨꯗꯤ ꯍꯦꯛꯇ ꯅꯪꯗꯦ ꯈꯛꯅꯤ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯀꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒ ꯌꯥꯡꯂꯦꯟꯗꯨꯗ ꯈꯨꯗꯨꯝꯅ ꯗꯣꯛ ꯂꯥꯎ ꯁꯨꯖꯤꯜꯂꯛꯏ ꯃꯤꯠꯈꯨꯗꯨ ꯏꯛ ꯍꯥꯏꯔ ꯁꯨꯒꯠꯂꯤ ꯃꯁꯛꯇꯨ ꯎꯕꯗ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯋꯥꯟꯊꯈꯩ ꯅꯣꯛꯂꯤ ꯃꯤꯠꯈꯨꯁꯨ ꯆꯩꯅꯥꯗꯨꯅ ꯈꯔ ꯐꯔꯛꯄꯗ ꯏꯆꯟꯒꯤ ꯃꯈꯨꯠ ꯂꯥꯝꯂꯒ ꯂꯩꯊꯤꯛꯏ ꯈꯖꯤꯛ ꯏꯆꯟꯗꯣ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ ꯅꯥꯏꯌꯦ ꯃꯤꯠꯈꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯇ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯇꯥꯛꯀꯅꯤꯕ ꯇꯥꯛꯆꯧ ꯅꯨꯄꯥ ꯂꯩꯇꯕ ꯅꯪꯅ ꯂꯩꯖꯩ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁ ꯂꯩꯖꯩꯌꯦ ꯀꯅꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯗꯤ ꯗꯥꯔꯦꯝꯕ ꯁꯅꯥꯊꯣꯏ ꯉꯉꯛꯏ ꯃꯤꯠꯈꯨꯁꯨ ꯏꯆꯟꯒꯤ ꯈꯨꯠꯇ ꯐꯠ ꯊꯥꯗꯣꯛꯏ ꯃꯤꯠꯈꯨꯅ ꯅꯣꯡꯗꯥꯔꯦꯝꯕꯕꯨ ꯌꯥꯝ ꯀꯤꯕꯅꯤ ꯏꯆꯟꯁꯨ ꯃꯈꯨꯠ ꯊꯥꯗꯣꯔꯛꯂꯕꯗ ꯃꯤꯠꯈꯨꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯎꯔꯦ ꯅꯣꯡꯗꯥꯔꯦꯝꯕꯒ ꯇꯌꯥꯜꯒ ꯂꯥꯛꯂꯤꯕꯗꯣ ꯁꯅꯥꯊꯣꯏꯁꯨ ꯌꯦꯡꯊꯔꯛꯏ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯨ ꯍꯥꯏꯕꯗꯨꯅꯤꯅꯦ ꯐꯔꯦ ꯑꯁꯤꯅ ꯍꯦꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯑꯅꯤꯗꯨꯁꯨ ꯍꯨꯠꯆꯤꯜꯂꯒ ꯄꯝꯊꯔꯛꯂꯦ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯃꯤꯠꯈꯨꯒꯤ ꯏꯆꯟꯒ ꯐꯝꯂꯤꯕ ꯑꯗꯨ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨꯒꯤ ꯈꯨ ꯑꯅꯤ ꯊꯦꯡꯅꯔꯤꯕꯗꯣ ꯎꯏ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯃꯤꯠꯈꯨ ꯈꯧꯇꯛ ꯁꯥꯏ ꯑꯗꯨꯅ ꯏꯆꯟꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯆꯩ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯃꯇꯧ ꯈꯪꯂꯤꯕ ꯇꯌꯥꯜꯅ ꯍꯥꯏꯔꯛꯏ ꯆꯥꯔꯁꯤ ꯃꯌꯥꯝ ꯇꯥꯃꯣꯆꯥ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯎꯈ꯭ꯔꯦ ꯇꯌꯥꯜꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯅꯤꯡꯈꯩ ꯍꯥꯏꯖꯧ ꯆꯥꯔꯗꯤ ꯆꯥꯔꯦ ꯍꯥꯏꯔꯒ ꯇꯌꯥꯜ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯆꯥꯕ ꯍꯧꯏ ꯅꯣꯡꯗꯥꯔꯦꯝꯕꯗꯤ ꯆꯥꯗꯦ ꯏꯆꯟꯕꯨ ꯆꯥꯗꯧꯒꯤ ꯌꯦꯡꯂꯤ ꯏꯆꯟꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯆꯥꯕ ꯍꯧꯔꯦ ꯅꯣꯡꯗꯥꯔꯦꯝꯕꯁꯨ ಚಾಬಸು ಲೇಪ್ತೆ ನೌದಾಯ್ರೆಂಬದೋ ಮೀ ಯಾವಿ ಖಂಗ್ದೆ ಯಾವ್ದೆ ಖಂಗಿದ್ರೆ ಇಚನ್ಬು ಸಕ್ತ್ರಿಕ್ ಯೇಂಗ್ಲಗ ಮೊಬೈಲ್ ಯಾದ್ರಬೋ ಖುಮ್ದೆ ಇಚನ್ ಅಹೋಮ್ದುದಿ ಅನೀದುದ ಮಿಚ್ಚೀನ ಹಂಗತುನ ಯೇಂಗಿ ಖಜಿಕ್ ನೌದಾಯ್ರೆಂಬಸು ತಮ್ನ ಹಂಗ್ಬದ ಖುಮ್ಲಕ್ಟ್ರಬದ ಕಲಪ್ನ ಹಂಗ್ಲಯಿ ಮೊಬೈಲ್ ಕೆದೋಕ್ರಗೆ ಹಾಯ್ಬನೆ ತಾದ್ರ ನನಾದೋ ಲೈಯೇ ಮೀ ಮಮಾಂಗ್ಸಿದ ಕೈನೋ ಖಂಗ್ದೆ ತಪ್ಥನ ಗುರುಂಗ್ ಗುರುಂಗ್ ngangi ಇಚನ್ದೋ ಮದುಗ ತಾಬಿವ ನತ್ತೆ ನೌದಾಯ್ರೆಂಬದಿ ಅದುಗ ಮೆಸೇಜ್ ಹಲಕ್ತಿ ಕೋರ್ಸು ಪೈರಕ್ತಿ ಕೈಗಿನೋ ಹೈನದವೇರ ಇಚನ್ ನೌದಾಯ್ರೆಂಬಬು ಪೈನ ಯೇಂಗ್ಲಯಿ ನೌದಾಯ್ರೆಂಬಗಿ ಮಿತ್ತ ಯೇಂಗ್ಸಿಲುಬದ ಖಂಗ್ಲೆ ಹಿದಾಕ್ ಥಗ್ಲಯಿ ಅಸುಮ್ ಫಮ್ದುನ ngangnaraga ಲೈಬದ ಚೋಪಕ್ಲನಿ ನುಪಾನಿ ಇಕಾಯ್ಬ ಖಂಗಕ್ಲೋಯ್ ಮಾನ ಥೋಪ nganggani ಇಸನ್ ಇಕಾಯಿ ಕಿ ಪುಂಬ ಥಾದೋಖ್ರೆ ನೌದಾಯ್ರೆಂಬಗಿ ಖುದ್ ಪೈರಯಿ ಹಗಲೋ ಮಾದಿ ಲೆಪ್ಖಟ್ಖ್ರೆ ನೌದಾಯ್ರೆಂಬ ಇಚನ್ಬು ಯೇಂಗ್ಖಲಯಿ ಇಚನ್ಸು ಹಂದೆ ಪಿಕ್ಟ್ರೋ ಪಿಕ್ಪ ಮಾನ ಮಿಜಾವ್ ಮಿಸಾಂಗ್ದುಬು ಚಿಂಖಟ್ನಬು ಹೊಟ್ನರಿ ಕರಿ ಯೇಂಗಿನೋ ಹಗಲೋ ಹಗೊತ್ತವ ngamdre ನುಪಾದೋ ಅನಿಮಕ್ ಮಕುಟ್ ಹಾಮ್ದ್ರಿ ಅಹುಮ್ದುಗಿ ನಾಕ್ತಗಿ ನೌದಾಯ್ರೆಂಬಬು ಚಿಂಥೋರಕ್ಲಗ ಪುಥೋರಕ್ಲೆ ಅದುಗ ಸೌರಪ್ನ ಹೈರಯಿ ಸುಮಾಯ್ ಸುಮ್ ತೌದೋಯ್ರೋ ಇಚನ್ಬು ಮಿಟ್ಕುಪ್ತನ ಯೇಂಗ್ಲಿ ಮಾನ ngang ಖುಮಕ್ತಬದುದ ಅಮುಕ್ಸು ಇಚನ್ನ ಖುಮ್ಮೋ ಕೈನೋ ಮೊಬೈಲ್ ನುಂಬಾಲ್ ಮೆಸೇಜ್ ನುಂಗ್ಸೆಸ್ ಕೋಲ್ ಅದು ಅದ ಯಾಮ್ ತೌಕಿದಾಯ್ ಕೈನೋ ಹೈನಿಂಗ್ಬದು ಕೈನೋ ಹೈರೋ ತಾರಂಗೆ ಮಾನ nganglibದುಗಿ ಮಹೊತ್ತ ಅಸುಮ್ನು ಒಯ್ನ ಹೈರಯಿ ಚಾಕ್ಲಾಮೆ ಕಿತ ಚಾಕಿಗೆ ಬ್ರೆಂಗ್ nganglಂಬಿ ಇಚನ್ಗಿ ಮಚ್ಚಿಂದೋ ಚಪ್ ಲೇಪ್ಖಿ ನೌದಾಯ್ರೆಂಬಸು ಪೊಮ್ಥೋಕ್ತುನ ಯೇಂಗ್ಲಿ ಕೆಮ್ ಹೈರಂದ ಇಚನ್ ಅಮುಕ್ ಚತ್ಖಿ ಮತುಂಗ್ ಇನರುಬ ತೌದೆ ನೌದಾಯ್ರೆಂಬಸು ಅಹುಮ್ದುಗಿ ನಾಕ್ತ ಲಾಕ್ತುನ ಪ್ಲೇಟ್ ಅಮದ ಮಖಲ್ ಮಥೇಲ್ ಸೂನ ಖೈದೋಕ್ತುನ ಚಾಕ್ ಸೇಮ್ದುನ ಸೆಗಾದ ಇಸಿಂಗ್ ಬಾಟಲ್ ಅಮಸು ಯೇಪ್ತುನ ಕೈಸು ಹೈರಂದ ಚತ್ಖಿ ಅಹುಮ್ದುಸು ಇಚನ್ದ ಯೇಂಗ್ಬ ತಮಕ್ ಯೇಂಗಿ ಕರಿಸು ಹೈರುಬ ತೌದೆ ಅದುಬು ಇಚನ್ನ ಚಥೋಖ್ರಬದ ಹೈನಹೌವಿ ತಯಾಲ್ನ ಹಾನ ಮವಾಸ ಚಾಕ್ಲಾಮೆ ಹೈರಮನಿ ಮಿಟ್ಕುಸು ಇಚನ್ ಚತ್ಖಿಬದೋ ಯೇಂಗ್ಲಗ ಅಸ್ ನುಪಿಸು ನುಪಾಸು ಚಪ್ ಮಾನಜೈ ಕದಾಯ್ದನೋಮ ಕರಿನೋಮ ಇಮಾನ್ ಮಾನಬದೌನ ತೌರಿ ತಯಾಲ್ಸು ಮಿಟ್ಖುನ ಖಲಿಬ ಅಸಿಗುಮ್ ಖನ್ಬು ಒಯ್ನ ನಂಗ್ಸು ಅದಾಯನ್ ಖನ್ಬ್ರಾ ಐಸು ಖಲ್ಲಿ
ꯑꯅꯤꯁꯤ ꯀꯗꯥꯏꯗꯅꯣ ꯃꯥꯟꯅꯖꯕꯅꯤ ꯌꯥꯝꯅ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯄ꯭ꯂꯦꯠꯇꯣ ꯊꯝꯂꯒ ꯆꯥꯔꯣꯁꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯐꯝꯊꯗꯨꯅ ꯆꯥꯕ ꯍꯧꯏ ꯂꯥꯝꯃꯦ ꯑꯇꯥꯛ ꯑꯐꯣꯡꯅꯩ ꯌꯦꯡꯂꯤꯕ ꯏꯆꯟꯗꯁꯨ ꯏꯜꯂꯛꯏ ꯃꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯏꯆꯟꯅ ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯛꯈꯣꯝ 3ꯗꯤ ꯆꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯏꯆꯟꯕꯨ ꯆꯥꯛꯈꯣꯝ 1 ꯏꯟꯗꯨꯅ ꯄꯤꯖꯔꯦ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯤꯕ ꯗꯌꯥꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯌꯨ ꯉꯥꯎꯕꯁꯦ ꯃꯇꯨꯗ ꯆꯥꯛ ꯏꯟꯈ꯭ꯔꯦ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯟꯕꯤꯕ ꯆꯥꯛꯈꯣꯝ 3ꯗꯣ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ ꯀꯦꯝ ꯆꯥꯔꯛꯇ꯭ꯔꯤꯕꯣ ꯃꯉꯛ ꯈꯛꯇꯃꯛ ꯅꯣꯝꯃꯤ ꯆꯥꯕꯗ ꯈꯨꯝꯕ ꯁꯪꯗꯦ ꯀꯔꯤꯒꯤ ꯆꯥꯔꯛꯇ꯭ꯔꯤꯕ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯏꯔꯤꯕ ꯆꯥꯛꯇꯣ ꯌꯣꯠꯁꯤꯜꯂꯒ ꯈꯨꯝꯂꯛꯏ ꯅꯪ ꯎꯗ꯭ꯔꯤꯈꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯤꯈꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯆꯥꯔꯔꯣꯏꯅ ꯅꯤꯡꯈ꯭ꯔꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯁꯤꯟꯊꯥꯕꯨ ꯂꯧꯒꯅꯤ ꯈꯨꯃꯛꯈꯤꯕ ꯃꯤꯀꯨꯞꯇ ꯋꯥꯔꯧꯈꯤꯕꯁꯨ ꯅꯝꯊꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯗꯨꯕꯨ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯌꯨ ꯊꯛꯂꯒ ꯑꯗꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯕꯗꯤ ꯈꯪꯗꯕ꯭ꯔꯥ ꯆꯥꯔꯝꯂꯤꯕꯗꯣ ꯂꯦꯞꯂꯦ ꯏꯆꯟꯒꯤ ꯃꯤꯠ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯤꯝꯕꯥꯜꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯃꯗꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯔꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯂꯥꯛꯂꯔꯣꯏ ꯊꯛꯂꯔꯣꯏꯗ ꯌꯨꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯊꯛꯀꯅꯨ ꯍꯥꯏꯗꯦ ꯍꯣꯏ ꯁꯤꯁꯨ ꯅꯪꯅ ꯂꯥꯡꯊꯣꯛꯎꯔꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯗꯨꯗ ꯊꯛꯄꯅꯤ ꯑꯍꯤꯡꯒꯤꯅꯤ ꯍꯧꯖꯤꯛ ꯊꯛꯂꯛꯄ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕ ꯑꯁꯨꯌꯥꯝ ꯍꯩꯔꯤꯁꯦ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯈꯟꯅꯤꯡꯕ ꯈꯟꯖꯧ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯅ ꯀꯃꯥꯏ ꯌꯥꯔꯛꯇꯧꯔꯤꯒꯦ ꯑꯗꯨꯅ ꯇꯧꯁꯤꯟꯅꯗꯧꯔꯤ ꯅꯪꯅ ꯌꯥꯔꯛꯅꯕ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯁꯛꯇꯣ ꯅꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯨꯠ ꯑꯣꯏꯗꯨꯅ ꯏꯆꯟꯒꯤ ꯀꯣꯛꯇ ꯊꯝꯃꯛꯏ ꯑꯗꯨꯒ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ ꯃꯥꯅ ꯉꯥꯎꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯏ ꯀꯗꯥꯏ ꯈꯨꯠ ꯍꯥꯝꯒꯤ ꯏꯁꯤꯡ ꯍꯩꯔꯛꯑꯣ ꯑꯩꯁꯨ ꯍꯥꯝꯗ꯭ꯔꯤꯀꯣ ꯍꯣꯏꯍꯦ ꯀꯩꯅꯣ ꯃꯁꯤꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯠ ꯆꯥꯝꯊꯣꯛꯂꯦ ꯃꯈꯨꯠ ꯇꯩꯊꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯁꯤꯟꯈꯤ ꯃꯤꯠꯀꯨ ꯍꯣꯏꯅ ꯎꯈꯤꯕ ꯇꯥꯔꯦ ꯈꯜꯂꯒ ꯏꯆꯟꯅ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯀꯟꯕ ꯍꯦꯟꯕꯅ ꯉꯝꯗ꯭ꯔꯦ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯒꯤ ꯈꯨꯅꯝꯗ ꯇꯞꯅ ꯌꯥꯅ ꯆꯤꯛꯂꯩ ꯑꯗꯨꯒ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯃꯤꯁꯧ ꯆꯪꯗꯅꯕꯅꯤ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯅꯪꯅꯁꯨ ꯌꯦꯡꯂꯝꯕ ꯌꯥꯔꯣꯏ ꯍꯦꯛ ꯌꯦꯡꯂꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯌꯦꯡꯅꯤ ꯅꯊꯧꯔꯣ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯗꯨꯝ ꯏꯆꯟꯕꯨ ꯂꯛꯅꯗꯨꯅ ꯈꯨꯝꯃꯤ ꯄꯤꯈꯥꯎꯗ ꯅꯝꯁꯤꯟꯗꯣꯏꯕ ꯄꯛꯇꯦ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯤꯠꯈꯨ ꯈꯣꯏꯒꯤ ꯅꯥꯛꯇ ꯆꯠꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛ ꯆꯠꯈ꯭ꯔꯤꯕ ꯏꯆꯟꯕꯨ ꯇꯥꯅꯅꯕ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯥꯏ ꯗꯤꯌꯔꯦꯁ ꯄ꯭ꯔꯤꯟꯁꯦꯁ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯥꯕꯗ ꯏꯆꯟꯗꯣ ꯆꯠꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯆꯤꯟ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯌꯨꯔꯥꯏꯆꯨꯕꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯏꯟꯈꯠꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯏꯆꯟꯁꯨ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯗꯌꯥꯜꯅ ꯇꯨꯡ ꯃꯥꯡ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇꯒꯤ ꯇꯣꯉꯥꯟ ꯆꯥꯕ ꯍꯧꯔꯕꯅꯤ ꯍꯌꯦꯡ ꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯁꯦ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯔꯛꯀꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯣꯏꯅꯤꯒꯤꯗꯣ ꯀꯨꯁꯤꯅꯦ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯅꯖꯕ ꯀꯦꯅꯖꯕꯗ ꯌꯦꯡꯁꯤꯜꯂꯤꯗꯨꯕꯨ ꯀꯜꯂꯛꯄꯩꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯥꯎꯔꯛꯄꯅꯤ ꯏꯆꯟꯁꯨ ꯇꯞꯐꯤꯡ ꯀꯅꯥꯏ ꯃꯇꯩ ꯃꯅꯥꯎ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯩꯁꯨ ꯈꯟꯗ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯩ ꯏꯅꯥꯎꯅꯤ ꯀꯩꯅꯣ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ ꯑꯩ ꯈꯨꯠꯇ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯔꯣꯏꯌꯦ ꯂꯩꯅꯤꯡ ꯂꯩꯌꯣ ꯂꯩꯅꯤꯡꯗ ꯇꯣꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯩ ꯏꯅꯥꯎꯅꯤ ꯋꯥ ꯂꯣꯏꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯁꯨ ꯂꯧꯗꯧ ꯑꯩꯅ ꯂꯧꯔꯗꯤ ꯏꯇꯩ ꯏꯅꯥꯎ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯕꯦꯔꯥ ꯂꯩꯇꯦ ꯀꯔꯤ ꯕꯦꯔꯥ ꯂꯩꯕ ꯂꯩꯇꯕ ꯀꯥꯏꯗꯦ ꯍꯥ ꯍꯣ ꯕꯦꯔꯥ ꯂꯩꯇꯕ ꯍꯥꯏꯗꯤ ꯕꯦꯔꯥ ꯂꯩꯇꯕ ꯏꯆꯟꯕꯨ ꯁꯥꯎꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯠꯅꯔꯛꯂꯦ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯄꯥꯁꯨ ꯏꯆꯟꯒ ꯆꯞ ꯃꯥꯟꯅꯅ ꯃꯆꯤꯟ ꯑꯗꯨꯝ ꯈꯨꯝꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯊꯥꯏ
ꯅꯪꯒꯨꯝꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥꯗ ꯂꯩꯕꯤꯗꯧ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ? ꯑꯩꯉꯣꯟꯗ ꯌꯨꯔꯥꯏ ꯆꯨꯕꯅ ꯆꯩꯕ ꯉꯝꯕ ꯅꯪꯇꯅꯤ. ꯑꯗꯨꯅ ꯑꯩꯕꯨ ꯋꯥꯔꯛꯄꯤꯅꯕ, ꯁꯦꯀꯦꯟ ꯃꯥꯗꯔ ꯑꯣꯏꯕꯤꯅꯕ ꯅꯪꯕꯨ ꯂꯨꯍꯣꯡꯂ ꯂꯧꯗꯅ ꯀꯅꯥ ꯂꯧꯔꯨꯗꯣꯏꯅꯣ ꯍꯥ? ꯗꯗꯥ! ꯍꯥꯎꯅꯦ. ꯏꯆꯟꯅ ꯀꯟꯊꯤ ꯊꯣꯛꯅ ꯂꯥꯎꯔꯤꯕꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ. ꯇꯧꯒꯦ ꯌꯥꯎꯅ ꯅꯨꯡꯁꯤꯅ ꯈꯨꯝꯗꯣꯔꯛꯂꯦ. ꯗꯌꯥꯜ ꯃꯤꯠꯈꯨ ꯑꯃꯗꯤ ꯁꯅꯥꯊꯣꯏ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯂꯤ, ꯅꯣꯛꯄꯁꯨ ꯇꯧꯗꯦ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯛꯅꯔꯁꯨ ꯏꯆꯟꯗꯤ ꯁꯥꯎꯔꯦ. ꯑꯗꯨꯅ ꯊꯕꯥꯛꯇꯨꯗ ꯀꯟꯅ ꯏꯜꯂꯒ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯃꯄꯨꯝ ꯊꯤꯠꯅ. ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯅꯣ? ꯑꯩꯅ ꯁꯥꯎꯔꯒ ꯅꯪꯅ ꯄꯦꯠꯂꯤꯕꯁꯦ ꯀꯩꯗꯅꯣ? ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯣ ꯀꯩꯒꯤꯅೋ? ꯑꯩꯅ ꯀꯞꯂꯒ ꯅꯪꯅ ꯍꯔꯥꯎꯔꯤꯗꯣ ꯀꯩꯒꯤꯅೋ? ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ, ꯍꯔꯥꯎꯒꯗꯕ ꯑꯣꯏꯔꯗꯤ ꯀꯞꯍꯜꯂꯣ, ꯑꯩꯕꯨ ꯁꯥꯎꯍꯜꯂꯣ, ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯣ, ꯋꯥꯔꯧꯍꯜꯂꯣ. ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯀꯞꯄꯒꯦ ꯑꯩꯁꯨ ꯏꯄꯨꯝ ꯊꯤꯠꯅ. ꯀꯞꯊꯣꯔꯛꯂꯤ ꯏꯆꯟꯗꯣ ꯀꯞꯆꯦꯠꯄꯤ ꯑꯣꯜꯂꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ. ꯏ ꯍꯤꯒꯠꯂꯒ ꯂꯛꯅꯖꯔꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯅ ꯀꯞꯊꯣꯔꯛꯂꯕꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯨ ꯉꯝꯗ. ꯑꯍꯨꯝꯗꯨ ꯂꯩꯕꯅ ꯊꯦꯝꯕꯁꯨ ꯏꯀꯥꯏ, ꯆꯔꯛ ꯆꯍꯤꯡꯅꯗꯨꯅ ꯂꯦꯞꯂꯤ. ꯗꯌꯥꯜꯒ ꯃꯤꯠꯈꯨꯒ ꯁꯅꯥꯊꯣꯏꯒꯕꯨ ꯌꯦꯡꯗꯨꯅ, ꯅꯣꯏꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯆꯠꯂꯝꯃꯒꯦ. ꯍꯧꯒꯠꯈ꯭ꯔꯦ ꯗꯌꯥꯜꯗꯣ ꯑꯅꯤꯗꯨꯁꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯊꯣꯡ ꯃꯔꯝ ꯇꯥꯁꯟ ꯀꯣꯟꯁꯤꯜꯂꯝꯂꯒ ꯗꯌꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ. ꯃꯤꯠꯈꯨꯅ ꯁꯅꯥꯊꯣꯏꯗ ꯆꯤꯔꯣꯜ ꯇꯧꯏ. ꯁꯅꯥꯊꯣꯏ, ꯏꯕꯥꯅꯤꯁꯨ ꯆꯠꯂꯁꯤꯔꯥ? ꯍꯣꯏ, ꯆꯠꯂꯁꯤ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯊꯦꯝꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯔꯝꯂꯦ. ꯃꯈꯣꯏ ꯑꯅꯤ ꯇꯉꯥꯏꯍꯧꯔꯕꯗ ꯊꯦꯝꯕꯤꯕ ꯍꯧꯔꯛꯏ. ꯀꯞꯀꯅꯣ, ꯂꯛꯅꯕꯅꯦꯕ. ꯂꯛꯅꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯀꯞꯄꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯦ? ꯄꯤꯗꯤ ꯑꯣꯈꯥꯛ ꯍꯣꯡꯕ ꯖꯥꯠꯅꯦ ꯅꯪꯁꯦ. ꯇꯥꯅꯤꯡꯗꯦ ꯆꯣ. ꯀꯗꯥꯏ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯒꯦꯁꯦ. ꯇꯩꯊꯣꯛꯄꯤꯅꯨ, ꯅꯪꯉꯣꯟꯗ ꯇꯩꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯞꯄꯅꯨꯗꯅ. ꯅꯊꯧꯔꯣ? ꯀꯞꯄꯕꯨ ꯍꯦꯛ ꯀꯞꯐꯝ ꯈꯪꯗꯦ, ꯀꯣꯏꯌꯦꯡ ꯌꯦꯡꯁꯤꯜꯂꯤ. ꯑꯩꯒꯤꯁꯦ ꯋꯥꯔꯤꯕꯅꯤ, ꯋꯥꯔꯤꯕ ꯈꯪꯉꯕ? ꯍꯩꯃꯥ! ꯏꯁꯤꯁꯤꯅ ꯅꯣꯛꯊꯣꯔꯛꯂꯦ. ꯃꯥꯅ ꯀꯞꯂꯒ ꯅꯨꯄꯥꯁꯤꯡ ꯅꯣꯛꯄꯁꯤꯗ ꯍꯦꯟꯅ ꯁꯥꯎꯔꯛꯏ. ꯑꯩꯅ ꯀꯞꯄꯗꯤ ꯅꯪ ꯊꯦꯝꯕ ꯌꯥꯗ꯭ꯔꯕ? ꯅꯌꯥ ꯍꯤꯒꯠꯂꯤꯗꯦ. ꯑꯩ ꯍꯧꯖꯤꯛ ꯊꯦꯝꯕꯗ ꯁꯥꯎꯈꯤꯗꯥꯏ? ꯁꯥꯎꯔꯁꯨ ꯊꯦꯡꯒꯗꯕ. ꯃꯅꯤꯡ ꯊꯠꯇꯨꯅ ꯏꯆꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯄꯗ ꯑꯗꯨꯝ ꯃꯇꯥꯔꯦ. ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯏ. ꯁꯤꯗꯤ ꯀꯩꯅꯣꯝ ꯐꯥꯎꯔꯛꯑꯦꯕꯣ. ꯀꯩ ꯐꯥꯎꯔꯤꯕ? ꯆꯍꯤꯁꯨ ꯍꯧꯔꯦ, ꯅꯪꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯁꯤꯔꯅ ꯈꯜꯂꯛꯏꯕ. ꯅꯣꯏ ꯏꯃꯥꯒꯤ ꯃꯌꯥ ꯅꯨꯄꯥꯒꯗꯣ ꯑꯣꯏꯅꯤꯡꯂꯛꯄꯩ ꯋꯥꯅꯤꯗ. ꯀꯔꯤ? ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯦꯟꯕ, ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯨꯍꯣꯡꯕ. ꯑꯩꯁꯦ ꯑꯉꯥꯡꯅꯤꯗꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ, ꯈꯪꯅꯤꯅ. ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝꯗꯨ ꯂꯥꯞꯗꯨꯅ ꯐꯣꯏꯕꯤꯔꯦ ꯅꯨꯄꯥꯗꯨꯒꯤ. ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯅꯣꯡꯗꯥꯏꯁꯨ. ꯐꯣꯇꯣ ꯂꯨ ꯀꯣꯛꯊꯣꯛꯄꯤꯔꯣ. ꯐꯖꯔꯅꯤ ꯑꯗꯩꯗꯤ. ꯆꯤꯔꯥꯏ ꯇꯥꯡꯗꯒꯤ ꯂꯨꯀꯣꯛ ꯄꯥꯈꯪ ꯑꯣꯜꯂꯅꯤꯕ. ꯅꯨꯄꯤ ꯐꯪꯗ ꯂꯩꯔꯦ ꯍꯥꯟꯅꯗꯩꯁꯨ. ꯑꯗꯨꯅ ꯀꯅꯥꯗ ꯇꯥꯏ? ꯂꯨ ꯀꯣꯛꯄꯤꯕ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏ. ꯅꯪ ꯑꯗꯨꯝ ꯂꯧ ꯇꯥꯕꯅꯤ. ꯐꯣꯏꯗꯠꯀꯦ ꯅꯁꯝꯁꯦ. ꯅꯔꯨ ꯀꯣꯛꯂꯗꯤ ꯅꯨꯄꯤ ꯑꯝꯇꯅ ꯄꯥꯝꯕꯤꯔꯔꯣꯏ, ꯑꯩꯒꯤ ꯑꯣꯏꯔꯅꯤꯗꯅ. ꯑꯅꯤꯗꯨ ꯇꯧꯅꯔꯤꯕꯗꯨ ꯎꯔꯤꯕ ꯗꯌꯥꯜꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯤ. ꯏꯁ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯀꯣꯛꯇ ꯍꯧꯔꯤꯕ ꯁꯦꯝꯁꯤꯡꯗꯨ ꯃꯔꯥꯏꯕꯛ ꯑꯣꯈꯥꯛꯁꯨ ꯊꯤꯈ꯭ꯔꯕꯣꯏꯔꯦꯗꯣ. ꯏꯆꯟꯒꯤ ꯌꯨꯝꯗꯅꯤ ꯃꯊꯥ ꯁꯥꯅ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯐꯝꯂꯤ. ꯀꯨꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯩ. ꯏꯃꯧ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ, ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ. ꯏꯃꯥ, ꯃꯗꯨꯒꯤ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ. ꯑꯩꯕꯨ ꯄꯥꯝꯗꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ. ꯃꯥꯒꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ, ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ. ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯒꯨꯝꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯅ ꯂꯧꯖꯈꯤꯕ ꯅꯨꯄꯤꯅꯤ. ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯄꯥ ꯂꯩꯇꯦ. ꯃꯕꯨꯡ ꯆꯠꯈ꯭ꯔꯕꯗ ꯂꯤꯟꯊꯣꯏꯅ ꯃꯃꯥꯗ ꯍꯥꯏꯔꯤ. ꯏꯃꯥ, ꯏꯅꯝꯃꯅ ꯆꯦꯜꯂꯤ ꯅꯨꯄꯥꯗꯣ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩ ꯍꯥꯏ. ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯨ ꯂꯩ ꯍꯥꯏꯅꯍꯧꯋꯤ. ꯃꯗꯨꯗꯕꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯤꯀೋ. ꯌꯦꯡꯒꯦ, ꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯒꯦꯕ, ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ. ꯊꯋꯥꯏ ꯆꯥꯛꯅ ꯁꯣꯟꯖꯩ ꯀꯨꯁꯨꯝ. ꯂꯤꯟꯊꯣꯏꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗ ꯍꯥꯏꯔꯤ. ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯆꯦꯜꯂꯤ ꯑꯣꯏꯔꯝꯅꯤ. ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯑꯍꯜꯅꯤ ꯍꯥꯏ. ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ. ꯃꯇꯨ 2-3 ꯂꯣꯟꯕ ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ? ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦꯗ.
madu warak pahitabagi chainani mana phangliba waja sanu asiso matang matam chana nupi warak pahitaba mau nangbu nawa hundok lamchat pangambani ko nungayo imau sidi nungayo ina madubu nungai katrani ima Linthoi ni ipang pang maman mamongda hanglakpani kusum na macha nupi bu chaithalei chathoda kari angang nu masibo nakhoi na babu phabro ha turon manupa na bo phaba leiramgadro matu masa leina atopa nupi lauriba nupani mangondagi henbada dum nungsikini ahan mamamitta uzaba macha matu nungsidaba atombi thiriba nupado na bo kayam phadorige mapa palakpada Linthoi karigumba maningsinglakpagum mamada hairei ma akhoi baba ga nupi atombi ga do macha singna thina taw male mina paw tamlei asem robe ma hoi cha isinga bizabi da male makhoi ani tongan chare yumda sulehandi ingkhol machi da pakhanam khalla lehali hai yamna de chadra ma male awai beiro atai kari di tamlei hayu yang khawrangna macha gi makut paiduna hangi Linthoi sumana tarakpado adum tamli chumralan bradi khangde makhoi ni chaningai leitabagi punna thabak subasu chatli phibam su yam soksil hairei nungai ni he imhadi pawdu tabase kayam kuire khangbe chade kusum kalak penbagi mataw loinaribani Linthoi di kai sunungai bagi mami tade numit mari mangani taruk ni mukti suri ima hai asuk nungai ba pawse tamdana natomta khanglamba masi pharoi doriba masani machabu set pui Linthoi sumamagi tawthokta matawda ingangai kusum machabu phurambadu leplaga taping hai ngazao mathong laga sasi nabung la ngan bara chatlaga ne angang du lowiruso maga leimine haibadu supuro paw nungai ima thawai nungai yensu yausira oksu yausira kainu imna machen ki bagi matha saringi sida ta chawna kainom khankini kari khandawriye chalo angang loro chalo ko mawa chenai nai ki binu pidugi mana kari gi wadoriba ai nga leiba satlabani awai bagi kusum khamba yadre chatkre Linthoi su ichanda Sanathoi puduna yumda lao haikre mama gi ningba thungjara sanu khallaga Linthoi ni ichan Sanathoi ga bu kaure adumna kaurakpada Sanathoi di laya ma yawi mana langbada yumda nikte da khai macha khaktara ngauri base khalambada kusumgi obukta khanjai oh yum khudingi amamamdi loina yawba zanida isadagi tade masi masu poba sana tinareda phanabu nungshiri ichani ma nuwidangda phi saba tamlibani haina kon mathakda dum tungduna leire ichanna tumlurasi haibasu yaba kawba leite Sanathoi do amukta saraktribagi yamna saningbaduni mana tawribase Sanathoi tumlurasida ngakta leigise kedorage kainu ma tawrisibo ware habani lao haying musaroba ngamaroi sakidori haima noini bu tumkiroidro kusum thoraktuna hairabani ichanna mamada wakatli tumningmana ngawrabani tumse yadre mama Sanathoi ngasida thengnari bi kusumda ikoi da hairi nachanupi mabu phatte mama ngakta phi sabasida sahaningde kusum noktuna jangsilai aduga Sanathoi na sariba phido yingi haireda icha Sanathoi su phi saba haire hairakpada harauzai Sanathoi do kusumna magi masamna thabiduna ado thengi tumloro lao noi adadi thenga phau mi tumna dabani na phai aikhoi gi sidadi nganna tumnai aduna lei sabina mapalda thengna leiba to heide haying ayuk nganta hagotlaga ne saro maramopani ichan haiba yamalangtrabada kusumna themduna makhoi anibo imungda pusinbirei nongdairembasu chatpagi matam sumsum naksilakli icanda di haudok luba ngamdri haigi hodnarabasu haiba ngamde akiba pui icanda mabu kaisu thausada wanganglakadra haina adumna wakhal sum torambadei kawbu kawine si haiduna phuk hogoli mapagi thabak suphamda changaklaga makhutta khutlai paiduna karigumba mahaktuna sana bohni makhut ai masa haiba misakni
ꯃꯥꯅ ꯁꯥꯒꯦ ꯈꯜꯂꯤꯕꯗꯣ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯁꯥꯔꯒꯦ ꯈꯜꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯆꯪꯗꯦ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯀꯣꯛ ꯏꯄꯥ ꯐꯥꯕ ꯃꯈꯩ ꯏꯃꯣꯠ ꯃꯣꯠ ꯀꯣꯀꯥ ꯁꯦꯝꯂꯤꯉꯩꯗ ꯗꯌꯥꯜ ꯂꯥꯛꯏ꯫ ꯏꯃꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ? ꯌꯥꯆꯪꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯤꯕ ꯑꯌꯤꯡꯕꯤꯅ ꯈꯨꯝꯂꯛꯏ꯫ ꯇꯣ ꯑꯥꯗ ꯂꯩꯔꯤꯕꯁꯤꯅꯤ, ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗꯦ, ꯀꯧꯔꯨꯕꯒ ꯈꯨꯝꯃꯛꯇꯦ꯫ ꯑꯦ ꯁꯤ ꯍꯥꯏꯗꯨꯅ ꯗꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯥꯅ ꯃꯅꯥꯛ ꯐꯝꯂꯕꯁꯨ ꯃꯊꯧꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯅ ꯗꯌꯥꯜ ꯂꯥꯛꯏ ꯈꯪꯗꯦ꯫ ꯍꯛꯂꯤꯕꯗꯣ ꯁꯉꯥꯏꯅꯤ, ꯑꯃ ꯂꯣꯏꯔꯦ ꯑꯃꯃꯨꯛ ꯍꯛꯂꯤ꯫ ꯂꯣꯏꯔꯤꯕ ꯑꯗꯨꯅ ꯁꯉꯥꯏ ꯂꯥꯕꯅꯤ, ꯑꯗꯨꯒ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨꯅ ꯁꯉꯥꯏ ꯑꯃꯣꯝꯅꯤ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯈꯨꯝꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯗꯌꯥꯜꯅ ꯅꯥꯀꯣꯡꯗ ꯀꯟꯅ ꯂꯥꯎꯁꯤꯜꯂꯤ꯫ ꯍꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯅ ꯊꯣꯡꯒꯦ ꯇꯧꯔꯛꯏ꯫ ꯗꯌꯥꯜꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇꯣ ꯐꯥꯔꯒ, ꯑꯩꯅꯦ ꯌꯨꯔꯥꯏ ꯆꯨꯕ, ꯅꯪ ꯑꯣꯏꯔꯦ ꯁꯤꯕꯨ ꯁꯤꯔꯝꯅꯤ, ꯅꯔꯥꯏꯕꯛ ꯐꯩ ꯏꯕꯣ꯫ ꯃꯊꯧꯗ ꯑꯃꯨꯛ ꯃꯥꯌꯣꯟꯁꯤꯟꯈꯤ꯫ ꯗꯌꯥꯜꯅ ꯍꯪꯉꯤ ꯑꯃꯨꯛ, ꯀꯩꯗꯧꯉꯩ ꯆꯠꯄꯗ ꯇꯥꯔꯒꯦ? ꯇꯥꯔꯤꯛ 13꯫ ꯑꯦ ꯀꯨꯏꯗ꯭ꯔꯦ, ꯇꯤꯀꯦꯠ ꯀꯛꯑꯕꯣ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯛꯂꯤꯕ ꯁꯉꯥꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯗꯌꯥꯜꯅ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ꯫ ꯀꯩꯗꯧꯗꯣꯏꯅꯣꯕ ꯁꯉꯥꯏꯁꯦ? ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯤꯜꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯥꯎꯔꯛꯅꯅ, ꯅꯔꯥꯏꯕꯛꯇꯣ ꯀꯥꯏꯍꯧꯗ꯭ꯔꯦ, ꯀꯥꯏꯍꯟꯕꯤꯔꯣꯅ ꯔꯦꯐ꯭ꯔꯤ ꯈꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤꯗꯣ꯫ ꯑꯁꯨꯛ ꯋꯥꯅ ꯆꯥꯗ ꯊꯛꯇꯈꯩ ꯁꯦꯝꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯄꯤꯅꯕ꯭ꯔꯣ? ꯑꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯏ ꯀꯩꯅꯣ, ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ, ꯀꯥꯏꯅꯔꯝꯗꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯈꯨꯗꯣꯜ ꯑꯣꯏꯕ ꯌꯥꯏ꯫ ꯅꯇꯨꯗꯤ ꯂꯧꯔꯁꯨ, ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯅꯠꯇꯦ ꯁꯤꯗꯤ꯫ ꯀꯅꯥꯗ ꯄꯤꯅꯕꯅꯣ? ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯑꯦ ꯏꯁ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗ, ꯅꯪꯒꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯀꯤꯟꯃꯨꯛꯇ ꯋꯥꯡꯕꯗꯣ꯫ ꯅꯨꯡꯁꯤ ꯀꯩꯅꯣ ꯁꯥꯊꯤꯅ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣ? ꯅꯍꯥꯟꯈꯩ ꯈꯪꯂꯝꯗ꯭ꯔꯁꯨ ꯉꯁꯤꯗꯩ ꯈꯪꯖꯤꯜꯂꯣ꯫ ꯄꯤꯛꯏ ꯀꯥꯏꯗꯤ ꯍꯥꯏꯅꯨꯍꯦ, ꯑꯩꯈꯣꯏꯅ ꯋꯥꯡꯕꯩ ꯄꯤꯛꯄ ꯑꯣꯏꯅ ꯎꯕꯅꯤ, ꯀꯩꯁꯨ ꯄꯤꯛꯇꯕꯅꯤ ꯃꯤ꯫ ꯏꯁ ꯌꯥꯝ ꯋꯥꯖꯩꯌꯦ꯫ ꯁꯨꯒꯠꯇꯨꯅ ꯁꯦꯝꯂꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ, ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯈꯤꯗꯣꯏꯔꯣ? ꯄꯤꯔꯣꯏꯗ, ꯃꯁꯛ ꯃꯆꯨ ꯌꯥꯝ ꯐꯖꯍꯟꯈꯤꯗꯣꯏꯅꯤ꯫ ꯆꯠꯀꯗꯧꯔꯦ ꯈꯪꯕꯨ ꯈꯪꯉꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯁꯛꯇꯣ ꯃꯊꯥ ꯁꯥꯔꯞ ꯇꯧꯔꯛꯏ꯫ ꯈꯪꯗ꯭ꯔꯤꯕꯅꯤ, ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯦ꯫ ꯍꯥꯏꯔꯨꯅꯨ, ꯍꯤꯔꯣꯅꯤꯅ ꯍꯥ, ꯏꯌꯥꯔꯄꯣꯔꯠꯇ ꯅꯨꯄꯤꯅ ꯎꯅꯕ ꯇꯥꯟꯅꯍꯜꯂꯛꯀꯦ ꯁꯤꯔꯣ? ꯋꯥꯔꯧꯔꯤꯅꯤ ꯀꯥꯏꯅ ꯏꯁꯩ ꯁꯛꯇꯣꯏꯕ? ꯋꯥꯔꯧꯒꯅꯨ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯅꯣꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯇꯧꯔꯣꯏꯗ, ꯐꯖꯅ ꯍꯥꯏꯔꯝꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯋꯥꯍꯩ ꯑꯃꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯤꯕꯅꯤ, ꯐꯖꯅ ꯍꯥꯏꯔꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯗꯧꯔꯤꯅꯤ, ꯃꯁꯤ ꯃꯐꯝꯗ ꯊꯥꯖꯍꯟꯕ ꯆꯪꯏ꯫ ꯅꯊꯃꯣꯏꯕꯨ ꯁꯦꯡꯂꯕ꯭ꯔꯣ? ꯂꯩꯀꯪ ꯆꯨꯔꯝꯈꯤꯅꯤꯗ꯫ ꯆꯨꯗ꯭ꯔꯦ꯫ ꯑꯩꯕꯨ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯒ ꯀꯟꯊꯣꯛꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯟꯊꯣꯛꯇ꯭ꯔꯁꯨ ꯏꯁꯥꯅꯅꯦ ꯑꯗꯨꯝ ꯀꯟꯊꯣꯛꯆꯔꯦ꯫ ꯅꯣꯛꯃꯤꯟꯅꯩ ꯑꯅꯤꯗꯣ꯫ ꯃꯥꯒꯤ ꯃꯔꯨꯞꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯆꯟꯒꯤ ꯃꯔꯝꯗ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯣ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯇꯔꯨꯕꯤꯗꯨ ꯈꯤꯔꯨꯝ ꯇꯧꯏ, ꯄꯨꯛ ꯌꯦꯛꯂꯤ ꯇꯧꯏ ꯍꯥꯏꯅ ꯃꯅꯨꯡ ꯇꯣꯏꯅ ꯆꯪꯂꯤ꯫ ꯈꯥꯕꯁꯨ ꯇꯔꯨꯕꯤꯒꯤ ꯃꯇꯧꯗ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯤ ꯅꯨꯄꯤ, ꯅꯪꯅ ꯇꯣꯏꯂꯦꯠ ꯄꯛꯆꯪ ꯆꯪꯉꯤꯗꯨꯕꯣ? ꯈꯪꯗꯦ, ꯄꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯋꯥꯅ ꯐꯝꯊꯩ꯫ ꯊꯣꯏꯅ ꯐꯠꯇꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯈꯥꯕꯅ ꯇꯔꯨꯕꯤꯕꯨ ꯌꯦꯡꯂꯒ, ꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯀꯩꯁꯨ ꯆꯥꯗꯦ, ꯅꯪꯅ ꯄꯤꯖꯕ ꯑꯗꯨꯗꯩ ꯍꯦꯟꯅ꯫ ꯑꯗꯨꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯅꯕ ꯃꯔꯝ ꯂꯩꯇꯦ꯫ ꯑꯃꯨꯛꯁꯨ ꯌꯦꯛꯂꯛꯏ꯫ ꯗꯥ, ꯑꯩꯕꯨ ꯈꯨꯠ ꯑꯝꯇ ꯁꯝꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯂꯥꯝꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯥꯕꯒꯤ ꯈꯨꯠ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯇꯔꯨꯕꯤ ꯃꯕꯨꯛꯇ ꯀꯟꯅ ꯄꯥꯏꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯈꯥꯕ ꯏꯊꯛ ꯊꯀꯠꯂꯤ ꯐꯤꯡꯅ꯫ ꯇꯔꯨꯕꯤ, ꯀꯩꯗꯧꯔꯒꯦ? ꯇꯔꯨꯕꯤ, ꯏꯃꯥ ꯑꯝꯇ ꯂꯥꯛꯑꯣ, ꯇꯔꯨꯕꯤꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯆꯪꯂꯛꯏ꯫ ꯍꯥ, ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯏꯃꯥ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ꯫ ꯍꯥ, ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ? ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯃꯧꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯄꯟꯊꯔꯅꯨ, ꯈꯔ ꯊꯣꯔꯛꯑꯣ, ꯅꯆꯦꯗꯁꯨ ꯄꯥꯎ ꯄꯤꯈꯣ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯇꯔꯨꯕꯤꯗꯤ ꯂꯥꯎ ꯈꯣꯡꯂꯝꯕꯒꯤ ꯃꯃꯤꯠ ꯇꯨꯃꯤꯟ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯁꯨ ꯏꯈꯦꯡꯅ ꯄꯨꯡꯂꯨꯞ ꯂꯩ꯫
ꯄꯤꯌꯥꯏꯅꯨ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯃꯃꯧꯕꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯤ ꯋꯥꯈꯜ ꯇꯥꯏ ꯇꯔꯨꯕꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯏ ꯏꯃꯥ ꯆꯠꯁꯤ ꯏꯆꯦꯁꯨ ꯂꯝꯕꯤꯗ ꯉꯥꯏꯔꯝꯃꯅꯤ ꯈꯥꯕꯅ ꯃꯃꯥꯗ ꯍꯥꯏꯔꯤꯕꯅꯤ ꯇꯔꯨꯕꯤꯕꯨ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯄꯤꯌꯥꯏꯅꯨꯁꯨ ꯈꯨꯠꯇ ꯄꯣꯠ ꯈꯔ ꯄꯥꯏꯗꯨꯅ ꯏꯟꯅꯔꯛꯏ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯈꯥꯕ ꯒꯥꯔꯤ ꯄꯥꯏꯈꯩ ꯊꯧꯗꯣꯛꯈꯤ